Laibal-sigi tongan-tongan ba mafam-singda terrorist muthatnaba Prime Minister amadi Home Minister na lauduna laklabasu Manipur-dadi terrorist yokhatlaga thambaga chap manare haina Manipur Pradesh Congress Committee MPCC gi President Okram Ibobi na phongdakrai. Wafam-asi India gi Prime Minister Oiramba Rajiv Gandhi na laikidabagi kuntraga manga suba ningsing thauramda phongdokhibane. Imphal gi BT Road ta leiba Congress Bhavan da MPCC na sinduna Anti-Terrorism Day haina Pangthokhiba Thauramadu Laikidraba Rajiv Gandhi gi photo the MPCC gi Thaumi Singna Laikatuna Ikai Khumnaba Utki. Thauramadu gi Khudongchaba Lauraga Ibobina Chahi Ahum Henna Lamdamasida terrorist Singna Chatharakliba Lanasida India Lengang na Hauzik Fauba Tumin na Laishinba si Laibak Tibani Jammu and Kashmir da terrorist na Chatharakliba Landadi Kudakta Paukumpi ki Adubu Lamdamasida Chahi Ahum Chupna Taurakliba Lanasida di Tumin na Laishili. Masina Manipur asi India gi saruk ama natrabra haibagi wahang adumak tholakani haiki. Loinan hauzi naga fruki miyoi taruk lom thiba khangdana ladiba sidasu wafam amata fongdok taba si angakpa fawi. Terrorist ki thawong chatharakpa furup khudingmak amata oina India laingak na paukum pifam thoi haiki. Tharamaduda CLP gi leader Mega Chandra Kundrakpam AC gi MLA Lokeshwar MPCC gi spokesperson Singh amadi tongan ba MPCC gi Thaumi amadi Youth Singh su sarukyaki. Loinana Tauramadu gi manung channa MPCC gi oina terrorism gi mayokta lepnaba washaksu lauki. Hauzik mayam ni hena khangbire megi third tagi mi chani sahum hena hat kre innocent adudagi mi kayama more than 30 people where about khangdana missing tawdana le adu ngasi maksichu hauzik maran lejada ba misem mi taruk captive ta thami hai amada thami hai karino Manipur se Manipur di terrorism se adum yarabra adum thado obra ba on forms of terrorism any community maitai oiba yai naga oiba yai kuki oiba yai terrorism gi Thawong Chathariba Mayam Manipur City, Aquina Barabar, Hanjan Haina, Ikai Manipur se, Indiagi Sharuk Aman Natra Bra, Karigino, Maduda Tauhiba, terrorism with Taudu, quite couldn't condemn Tawi.